ꯈꯪꯖꯤꯟꯃꯤꯟꯅꯁꯤ, ꯇꯥꯃꯤꯟꯅꯁꯤ, ꯁꯦꯝꯒꯠꯁꯤ ꯂꯧꯁꯤꯡꯒꯤ ꯑꯆꯧꯕ ꯄꯨꯀꯩ ꯑꯃ꯫ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯅꯝ ꯈꯪꯕ ꯉꯝꯕꯒꯤ ꯁꯦꯟꯁ ꯃꯥꯡꯈꯤ, ꯃꯔꯝ ꯑꯗꯨꯅ ꯑꯇꯨꯝꯕ ꯃꯤ ꯑꯃꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯅꯝ ꯈꯪꯕ ꯉꯝꯂꯣꯏ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯁꯦꯜ ꯕꯤꯂꯤꯌꯟ 300 ꯁꯦꯝꯒꯠꯂꯤ꯫ ꯍꯛꯆꯥꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯅꯔꯖꯤ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯠꯁꯤꯡ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯍꯟꯅꯕꯒꯤ ꯈꯛꯇ ꯅꯠꯇꯦ, ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯅꯧꯕ ꯁꯦꯜ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯁꯦꯝꯖꯤꯟꯕꯗ ꯍꯛꯆꯥꯡꯅ ꯑꯦꯅꯔꯖꯤ ꯃꯊꯧ ꯇꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏ ꯈꯖꯤꯛꯇꯪ ꯂꯧꯔꯒ ꯃꯍꯥꯎ ꯇꯪꯕ ꯃꯇꯝꯗ ꯃꯦꯇꯜ ꯌꯥꯎꯕꯒꯤ ꯈꯨꯗꯝ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯁꯤ ꯏꯗ ꯑꯥꯏꯔꯟ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯥꯏꯔꯟ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯏꯟꯆꯤ 3 ꯁꯥꯡꯕ ꯌꯣꯠꯄꯤ ꯑꯃ ꯁꯥꯕ ꯀꯣꯟꯅꯒꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯥꯏꯔꯟ ꯋꯥꯠꯄꯗꯒꯤ ꯑꯦꯅꯤꯃꯤꯌꯥ ꯅꯥꯔꯛꯀꯅꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯏ ꯃꯈꯜꯗꯤ O ꯍꯥꯏꯕꯁꯤꯅꯤ꯫ ꯕ꯭ꯂꯗ ꯕꯦꯡꯛꯁꯤꯡꯅ ꯏ ꯃꯈꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯃꯜ ꯂꯩꯅ ꯂꯧꯏ, ꯃꯔꯝꯗꯤ ꯏ ꯃꯈꯜ ꯑꯁꯤ ꯆꯥꯅꯕ ꯆꯥꯅꯗꯕ ꯊꯤꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯀꯥꯞꯄ ꯌꯥꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯏ ꯃꯈꯜꯗꯤ AIsꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏ ꯃꯈꯜ ꯑꯁꯤ ꯌꯥꯎꯕ ꯃꯤꯑꯣꯏ 100ꯔꯣꯝꯗꯃꯛ ꯊꯦꯡꯅꯔꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯞ ꯇꯣꯞꯄ ꯈꯨꯠꯁꯥꯒꯤ ꯃꯃꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯂꯩꯖꯩ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯁꯥ ꯃꯃꯤ, ꯇꯣ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯂꯩꯒꯤ ꯃꯃꯤ ꯇꯪ ꯄ꯭ꯔꯤꯟꯠꯁꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥ ꯌꯥꯝꯅ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ, ꯇꯁꯦꯡ ꯇꯁꯦꯡꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯗꯕ ꯑꯍꯤꯡ ꯑꯃꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯋꯥꯟꯃꯤꯆꯥꯛ 2,000ꯗꯒꯤ 3 ꯐꯥꯎꯕ ꯎꯕ ꯐꯪꯒꯅꯤ꯫ ꯃꯤꯑꯣꯏꯕꯒ ꯂꯐꯣꯏꯒ ꯃꯥꯟꯅꯕ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯃꯤꯑꯣꯏꯕꯒꯤ DNA 50%ꯔꯣꯝ ꯂꯐꯣꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯥꯔꯠꯅ ꯊꯥꯗꯣꯔꯛꯏꯕ ꯏ ꯃꯌꯥꯝ ꯑꯗꯨꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ 100ꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯟꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯗꯦ꯫ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 9 ꯈꯨꯗꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯥꯈꯣꯛꯏ, ꯑꯃꯁꯨꯡ ꯃꯤꯑꯣꯏ 10 ꯈꯨꯗꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯩ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯨꯆꯨ ꯉꯧꯕ ꯄꯥꯝꯃꯤ꯫ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯀꯨꯆꯨ ꯃꯨꯅ ꯄꯣꯛꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯁꯦꯜ ꯇꯤꯡꯅ ꯀꯣꯁꯃꯦꯇꯤꯛ ꯀꯌꯥ ꯂꯩꯗꯨꯅ ꯀꯨꯆꯨ ꯉꯧꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯀꯨꯆꯨ ꯉꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯕꯁꯤꯡꯗꯒꯤ ꯍꯥꯟꯅ ꯎꯟꯁꯥ ꯈꯨꯏꯕ ꯍꯥꯜꯂꯤ꯫